SAFF Under 19 da SHARUK YAKHIBA Team India asi Kaidana Leirabadi World Cup da Indiana Achouba Mapham ama Shoidana Kanba Ngamgani HAINA South Asian Football Federation na SINGAMAYUM ARUNACHAL PRADESH da PANGTHOKHIBA Championship asida India gi Captain OINA SHARUK YAKHIBA SINGAMAYUM SHAMI na PHONGDORAKLI SINGAMAYUM SHAMI gi YAIRIPO ngari yanda leiba yumda unaba amada mahangna wafam asi phongtokladuna hai championship aduda team India gi captain oina SHARUK yaruba aduna India amadi Manipur gi mai purakpa ngamba asidagi hena nungaiba ama amuk leitre imungi leita lairana maram oiraga matik chaba diet chaba phangdana amadi football boot leiba ngamdana ngamdabadagi apangba khongup tongsinduna sanaraga honarakibasing adugi mahai khara makhaidi chaba phangli haina khalli adum oinama puwarida singthanaduna lehauragadaba performance ama utuna lengdana thamlamge haina khankhiba adudi ngasisu mangphaunaba ngamdana leiri taibang mapuna amadi miyamna thaujanbirabadi manglan asisu soidana nongmadi mangphaunagani haibagi achetpa thajaba lei mahakna hai lairaba imungda poklubana football sananaba hotnabada khudongchadaba kaya mayoknarakhi apokpi mamana migi mayumda thabak suba chatluraga halakpada acha athak leirakpra haiduna chingkhongda ngaiduna leikhi acha athak leirakpa numitana yamna harauna charabasu leirakdaba numitadi thamoi shokna nungaitaba phawkhi angang oiringaidagi football sanaba pamna haurakpana kindergarten 2 tamlakpadagi football masanada khongdaba haurakhi kumja lising ani tara mapanda ahanba oina FFC angthada mingchanduna oja bobogi makhada training phanglakhi madugi matungda Eastern Sporting Union da sanarakhi laibak phabadagi chahi asimaktada Punjab FC da selection phangduna sanakhi Mapham aduda under 13 dagi hojik phawba sanarakhibani mahakna sanaba asida imung manungna angamba mawongda support tawrakhi adum oinamak mahaki apopana class 10 pass tawraba matungda sanau haina phongdorakhibadi leikhi adum oinamak mahaki apambada ayet apandi pikhide India gi captain oiba haibasi footballer khudingmakki manglani adumakku mahakna India gi jersey litlaga India gi damak sanaduna leibak asigi amade Manipur gi mai purakki haibagi wakhaldagi henba captain amagi wakhaldi khankhibadi leite handak India team gi captain oiduna sanakhiba asi punsida asa tawrudaba ama mapuna pirakpaga chap manai masi mahakpu mapuna thaujanbiba coachna nushibiba mahaki discipline player singna nushibiba amade mahaki performance adudagi oibani haina khalli mahakna captain oiraga champion oiduna India gi mingchat purakpa ngamba asidagi hena nungaiba leitre Manipurda khundaminariba khudingmakna makhoigi damak mapuda haijaba amadi thamoilungda saugatpiba kaya adubushu thagatli SAFF championship ta mai pak loidra haibagi akiba amata phawkiba leite adubo handak Bangladesh ka sanakhiba final match aduda mahakna match ki anishuba minute ta goal ama challaba matung Bangladesh ki sanaroi singna angamba thakta honarakpadagi India na goal fawba paiba ngamlaktaba matang aduda wakhal aduki matik wakhi adubu yamna kanna honaduna mai pakpa ngamkhibani India amadi Bangladesh na apiba matamgi manungda goal amamam chanaduna penalty kaunaba matam adudasu thamoida akiba amata lekhide India na soidana mai pakani haibagi thajaba chaun lekhi maram aduna mahakna karishu akiba leitana penalty kick adu yamna laina kauba ngamkhibani hainasu mahakna makhatana phongdokhi ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯤꯡꯒꯥꯃꯌꯨꯝ ꯁꯥꯃꯤꯅ ꯍꯥꯏ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕ ꯑꯗꯨ ꯅꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯂꯅꯥꯏ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯑꯃ ꯐꯥꯎꯕ ꯄꯥꯡꯂꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯁꯤꯡꯒꯥꯃꯌꯨꯝ ꯁꯥꯃꯤ ꯀꯨꯝꯖꯥ 2008ꯀꯤ ꯑꯦꯄ꯭ꯔꯤꯜ 19 ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯟꯗ꯭ꯔꯣ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯌꯥꯏꯔꯤꯄꯣꯛ ꯉꯥꯔꯤꯌꯥꯟꯗꯒꯤ ꯁꯤꯡꯒꯥꯃꯌꯨꯝ ꯐꯤꯔꯣꯖ ꯑꯃꯗꯤ ꯁꯤꯡꯒꯥꯃꯌꯨꯝ ꯁꯍꯤꯗꯥꯒꯤ ꯃꯆꯥ ꯅꯨꯄꯤ 3 ꯑꯗꯨꯒ ꯅꯨꯄꯥ 4ꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ 5 ꯁꯨꯕꯅꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯐꯤꯔꯣꯖ ꯂꯧꯃꯤꯅꯤ ꯑꯄꯣꯛꯄꯤ ꯁꯍꯤꯗꯥꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯔꯒ ꯅꯣꯡꯃꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡ ꯃꯦꯟꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯁꯤꯡꯒꯥꯃꯌꯨꯝ ꯁꯥꯃꯤ ꯀ꯭ꯂꯥꯁ 10 ꯂꯣꯏꯁꯤꯜꯂꯒ ꯃꯈꯥ ꯇꯝꯊꯗꯅ ꯐꯨꯠꯕꯣꯜꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤ
ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯦ ꯇꯧꯕꯤꯕꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯩꯗꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯅꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯇꯤꯝꯅ ꯉꯝꯖꯔ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯎꯔꯤꯕ ꯏꯃꯥꯟꯅꯕ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯤꯒ ꯁꯥꯟꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯨꯔ ꯂꯥꯛꯄꯁꯤ ꯁꯤꯁꯨ ꯍꯔꯥꯎꯋꯦ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤꯁꯨ ꯃꯥꯏꯅꯦꯅ ꯈꯟꯖꯦꯡꯅ ꯑꯩꯗꯤ ꯖꯁ ꯕꯤꯒꯤꯅꯤꯡꯅꯦ ꯁꯤꯗ ꯑꯩꯗꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯦ ꯑꯩꯗꯤ ꯒ꯭ꯔꯣ ꯑꯞꯅꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯑꯩꯒꯤ ꯊꯦꯡꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯃ ꯗꯥꯏꯔꯦꯛ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯔꯗ ꯋꯥꯔꯛ ꯆꯪꯉꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯆꯪꯉꯤ ꯁꯤꯁꯤꯡꯁꯦ ꯆꯪꯉꯕꯗꯤ ꯅꯣꯠ ꯑꯣꯟꯂꯤ ꯑꯃꯈꯛꯇꯪ ꯅꯠꯇꯕ ꯑꯃꯈꯛꯇꯪ ꯂꯩꯔꯒꯗꯤ ꯇꯁꯦꯡꯅ ꯌꯥꯔꯣꯏꯕ ꯑꯩ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯔꯦ ꯑꯩ ꯐꯨꯠꯕꯣꯜꯗ ꯍꯥꯔꯗ ꯋꯥꯔꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯒ꯭ꯔꯥꯎꯟ ꯃꯅꯨꯡꯗ ꯆꯪꯕꯗ ꯀꯩꯁꯨ ꯗꯤꯁꯤꯄ꯭ꯂꯤꯟꯗꯨꯅꯗꯤ ꯌꯥꯔꯣꯏꯑꯦꯕ ꯁꯤꯒꯤꯁꯤꯡꯁꯦ ꯄꯨꯂꯞ ꯄꯨꯟꯁꯜꯂꯒ ꯈꯤꯇꯪ ꯈꯤꯇꯪꯁꯤ ꯄꯨꯟꯁꯜꯂꯒꯅꯦꯕ ꯑꯩꯈꯣꯏ ꯐꯨꯠꯕꯣꯂꯔ ꯑꯣꯏꯔꯛꯄ ꯍꯥꯏꯁꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯗꯤ ꯏꯝꯄꯣꯔꯇꯦꯟꯅꯦ ꯇꯧꯕꯇꯕꯨ ꯍꯥꯔꯗ ꯋꯥꯔꯛ ꯁꯦꯀ꯭ꯔꯤꯐꯥꯏꯁꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ